Ngasigi wari asi 2018 gi IPL gini. India gi mafam pumnamakta IPL gi match na pungnin nilami. Adogi marakta Kisan Kauba nupa masama Mumbai da Chennai Super Kings amadi Mumbai Indians ki marakta sanagadoriba match adubu khaurang na ngairami. Mumbai da leiba Kishan na mahaki idol Mahendra Singh Dhoni bu ahanba oina sanaba ugani haina khanbada yamna excitement oirami. Yamna kanna honaraba matungda Kishanna match adugi ticket ama fanglami. Mahakna Dhoni bu live sanaba uwa fangani haina khanbada yamna haraurami. Yamna kuina ngairaba matungda numid adu yauraklami. Kishansu mahaki favorite player Mahendra Singh Dhoni bu support tawnabi damakta stadium da match adu yengba laglami. Stadium adu mina pungtan thalami amadi India da cricket ta kyam ngaujai habasi masina khudam oina uba fanglami. Toss adu Chennai Super Kings na thoibadagi ahanbada makhoina bowling tawbagi decision laurami. Match adugi over kharagi manungda Mumbai Indians na yamna fazana performance tawrami amadi yamna fazaba start amasu fanglami. Kishan gi seat ki hek maning aduda nupa machama famduna lerami. Nupa machaduna game adugi ball khudingi karigumama machinda murum sonduna lerami. Kishan na maning leithoklaga nupa machaduna yengki. Nupa machadu yengbuda yamna hainadabugum mahaki wahising adusu yamna hainaramde. Ikhang khangautana nupa machaduna Kishan gi manakong manakta sanglaklaga 4 haina hairami. Adubu yamna ngakpadi mathangi ball aduda 4 yeirami. Amukasu nupa machaduna out haina hairaki. Mathangi ball da wicket ama chalami. Nupa machaduna Kishan gi manakongda ball khudingi wahai amamam hairami. Yamna ngakpadi mahakna hairakliba aduga match aduda tawriba aduga loinamak chanarami. Kishanna nupa machadu ubada khara ngakhi. Kishanna nang kanano amadi masipumnamak karamaina khanglibano haina hangki. Adubu nupa machaduna karemata khumdana famduna lerami. Matang aduda stadium adugi achoba screen da Kishan masabu uwa fanglami. Maduda Kishanna khara excitement oiduna haugatuna yengki. Adubu yamna ngakpadi mahaki maningda famliba nupa machadu screen aduda uwa fanglamde. Madubada Kishan tofam ama khangkide amadi maningda leithoktuna nupa machaduda yengki. Adubu nupa machaduna knockfat tawduna Kishanda yenglakhi. Nupa machaduna Aigi ming Murli Yadav haina hairaki. Nupa machaduna aihak Wankhare Stadium asida chahi khyagi mamangda groundsman gi thabak tawrami haina hairaki. Ngasidagi chahi mari muki mamangda IPL gi preparation tawbada mahak sikhirami haina su hairaki. Nupa machadugi wahi adu tabada Kishan nupa machaduda ngaihak munna yengduna laiki. Nupa machaduna mahaksu Dhoni bu yamna pamjaba Dhoni gi fan ni haina hairaki. Kishanna yamna kina mahaka thangnariba nupa aduda mahaki seat adugi maningda famliba nupa machadu uwa fangbara haina hangki. Nupa aduna maningda yenglaga Kishanda asumna hairaki. Hojikpu phagi tawagi matangro seat ani asidi match haurakpadagi kanamatasu famdana disturb tawraginu match yengki. Kishan tofam lakfam ama khangkide amadi kimanduna mahak stadium dagi yamna yangna mapanda thoki. Kishanna stadium gi mapanda tholaktuna gate ki mapanda leptuna leiringaida mahaki maningda kananuma leptuna leirambagum tawrami. Kishanna maning leithoklaga yengbuda nupa machadu stadium adugi gate mapanda nofet tawduna leptuna leirami amadi mangal amaga loinana khangmang mangki. Madubada Kishanna kimanduna yamna yangna mayumda chatki amadi tumina mahaki bedroom da changduna hiptuna leikhi. Yamna kanna honaraba matungda mahak tumthaki. Mathangi namit nongalaba matungda Kishanna amukka Wankhare Stadium da chatuna thogdok adugi maramda thejinbada tasengnamaki 2014 da groundsman ama thogdok amadagi sikhi haibadu khangbangamki. Wafam adu khanglaba matungda Kishan mayumda tumina halaki amadi numit kayani nupa adu maungonda ta uribadu karigino haiduna khanduna laiki. Adomna karigi oiramgani haibadu comment ta soidana haibiramu. Facebook ta Manipuri horror story gi Facebook page fu follow tawiramu. Loinana karigumba wariyasu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amamda tawiramu. Mathangi video da amuk unarasi habisiga loinana yungkupam loyangan bana mayam pumna mukti kainabagi yathang nizari.